खमजरे ISTV न्यूज़ बैंक ताबी पुनः पुत्रा मुसरे हुजहमदा मुरबा पाउ लोबिसे गवर्नर नंगरांग रिम्स यंगसिनबदा गाइनी वाटर फमुंग फंगदबा अनाबा मत लेरमखिदे ngasiना फमुंग फंगदबदगी अंगांग उनगदबा ममा क्या लाइमाइदा थादुना हिबना हुरी हौजी पाउसनो पिजरे हादर रिम्स ता अंगांग उनबदा ममा सिखिबा मदि रिम्स की मतदा सिरलेबा मराल सिंगी मथांगदा मणिपुर की गवर्नर बीके दुगलना ngarang rims ta satuna yengsin khre governor na rims ta yengsin ba satkiba duda casualty amadi gaini ward manungi lambi satfamda nan makhai anaba kya amadi angang unagada ba mama kya lebak ta thaduna lebadu amata lerum khide anaba singi maikai dagi phongdorokpada hana phamung phangdaduna lebak ta thaduna lerambadu khangaudana khudak ta phamung pirakhibada angak poi governor na toina yengsilabadi anaba sing phamung phangdaba leridaba mali haina phongdonar khe amarom dangasi amu hana ISTV news na satuna yengsiluba matamda gaini ward ki lanbi satpham nakalda angang unagadaba mama kaya phamung phangdabadagi lebak ta thadun lerma thenaki mapamadu leramba angang unagadaba imung manungi miyamana phongdorokpada ngarang numidangdagi angang unagadaba mama phamung phangdaduna lerikli haina phongdokhi ngarang governor na rims ki tongan ba department sing da sangduna head of department singa wari sanake Manipur da amukta thokidriba maungda Consumers Affairs Food and Public Distribution Labor Welfare Association gi sinmi singa makoi khusuman hangat kadabani haina dabi tawduna lakhibi saru amoina Britican Transit flyover mathakta sinmi tarana makhut amadi makhorida yotli ki sinduna khongjang sansan khre makoina litliba free singda files onto that for our demanding CAF and PD Labor Welfare Association haina ek city police ki osino sing team ma laktuna makoi gi masada yesiliba yotli sing adubu amaga samjinahliba so sing thugarba matungda city police na fajen khre private hospital kharada doctor ga anabagi kangbuga manarga matam sangna anaba layang duna leiroga phibam loselakba matamda janen samadi rims ta produktuna layang bagi sanabi ma lerekpa amadi makhoini yengliba anabadu hospital da produklaba matungda labak thibadagi leikhidaba yawba matamda hospital bu masak thian bada natana doctor singbu praja singna thajadabadagi sang wangkhal alle haina jenims ke director M Shamuna phondroli satarilba thonga sida doctor singa madi anaba singsu chawro maral lei doctor singi oinadi maralayram labadi medical gi law gi amadi ethics ki matung inna ain gi chap chap serak fangani matam sangna private hospital da layang laga phibam chadru matam jenims ta pro laba matung da laibak thibadagi anabadu leikhidabada imu manung gi miyoi singna hospital thugaiba amadi doctor singbu kianbu gi thabak satharli anaba ma hek sibaga irang haurabadi phibam lusil laba anaba sing yangbinaba doctor masing wasilakani anaba ma leikhidaba matamda matau karamna leikhidabanu haibadu punna bhab taminana bana hena fagani doctor singdi anaba singbu final gi damak tathabak tawani anaba khudimappu sialoi haibadi kanana su haibungam loi haiki private hospital singsi da doctor sin sabla lai sumlai patient party sin private hospital da ICU da thamasi pungdal loi bisasi pungdal palisingani hoi da normal thamda ba chaniyan kai pungkun ni da solong da ana masi sinai senar amantra ka da jenim sa to ni jala sirum ma yorga isala je masi da koi da isu ara no yam le je moi to ro do ethics na te ala mala ta sin ma pa ni ge do ka dinu to ro ala to bi har kana hobo de ham jenim sa ko biro adu live facilities sisi na ka bajane yem be adana doctor su manan pe ga do ana abi su manan lai ta banate medical gi law lai ethics lai adu ina to ina thabuk to bada section da bada doctor do jail pi gera farsi do gera thabuk de lo to gera whatever do na do just no adu gi khudong sha abdu lo ra jenims mu to ai bi to dinge jenims public property ne Khwaraman Kaithel da pot yon pham PBU haina Khwaraman Kaithel lambi matai da popham phambi lufna Manipur gi governor chief minister agriculture minister social welfare minister MLA Ibrahim bida memorandum pisinkre memorandum adu da athu matam manung da Khwaraman Kaithel da pot yon ba hanbiu Khwaraman Kaithel da
banding zone amasung non banding zone khaidokpiu street vendor act lisingani taramari Manipur da chanahangedabani hauji chathriba assembly session da street vendor gi matang da khanabiu khangabok tagi ngangbi uripok tagi bina amasung moidang pok tagi yaima bibu phorakhibada chenabasing dandipiu haiba wafam yauri Rajgar Diwas Degi Thorum Ngasi Khrai Nandabim Lakai Gram Panchayat Sinduna Panchayat Asigi Ward number 2 gi member gi yumda pangthokre Tawanga mari leinana Nandabim Lakai Grand Panchayat ki Pradhan Wai Sitrana Sarkarna pakhaluk thabak sing asi praja singna munna khangbu loina masi kanaba lominasi MGNRGA gi thabak subada thabak toba ngamloidaba angang thadoroktuna maming pansinbugi thabak tobigano haikhe Agriculture Department की स्कीम खर की सेंफम सिंह लाना सीजन खरे हाइबदु मियामदा लाना उहना भोना बनी पैसा लाना सीजन खिबा लेते मॉनिटरिंग कमिटी अमगी मखादा नियम चुमना थबक पाइखली हाइना स्टेट एग्रीकल्चर मैनेजमेंट एंड ट्रेनिंग इंस्टीट्यूट समिति की डायरेक्टर एम गोजेंद्रना ngarang सेजन थोंग लेबा एग्रीकल्चर डिपार्टमेंट की कॉन्फ्रेंस हॉल दा पांगथोपा पाउमी सिंह उनबदा फोंदोखरे मरी लेनेबा ऑफिसर क्यासु सौ याकेबा पाउमी सिंह उनबदु दा गोजेंद्रना मखा तारादुना माओइस्ट कम्युनिस्ट पार्टी ना डिपार्टमेंट की स्कीम इंचार्ज खरना लौमी सिंह दमता कानबा Piriba National Food Security Mission RKVY Atma Sri Method Amadi Popularization of Sahaugi Yamlaba Senfam Kaya Lana Sizna Krehabadu Labactivani Skim Sing Asigi in charge Singna District Agriculture Officer Sing Amadi District Monitoring Committee Kutanga Polam Sing Amadi Sentencing Asi Sek Oina Pivani Atmagi Oina Central Sponsor Scheme Gi Oina Su District Mapal da Tuan Wathabaka Niam Sumna Paikali RKBY Gi Oina Sei Kudingi Chief Secretary na Siar Loduna State Level Sentinel Committee Gi Mifam Ponduna Scheme Kya Salari Masida Bharat Sarkar Gi Agriculture Ministry Gi Mute Anisu Yauri Third Party Oina Navina Monitoring Tori Lisingani Taramdoi Taramrida Lupa Crore Saum Humutra Taru Sanction Torokibadagi Manungda Activities da crore ani lakh tara hundoi amadi samiti gi employees sing da crore ama lakh kun ngama pan season ki paikali ba thabak sing asida scheme in charge na aran ba mata tawkhide haike Director Agriculture singna moina punna joint signature tawraga district level thadwe legi district da so mu district deputy commissioner sing involved tawraga moi ge ya ba yaw durga di hariba activities inji pauto pe ade moina program chokau tawre duga district agriculture officers na magi extension personnel me agency pull laga farmers in the high coaching se input bo ero natraga training program bo ero mogi tar pun na san raga pauto pani duna ko bizu bauda department na pauto iba thabak forum me agency farmers ji ka na to bo hatani lan na ko bu sai department bu lan na pauto tre hamna jing highway sinsi ji ko na record sakhi hoigani Antoi presensi dan farmers ki benefit da to hatani the allegation si we ma'am tarwe allegation si chumbanate Directorate of Advertising and Visual Publicity amadi Ministry of Information and Broadcasting na sinduna mongsanga leba Mira Public School da numit mangani setagedaba photo exhibition ama ngasidagi hodokre Health and Family Welfare haiba topic da pangthokyo photo exhibition hodopagi thormaduda Mira Public School gi founder Laurembam Dayamoy amasung Directorate of Advertising and Visual Publicity gi field officer Gingangte na thormapu singoina sarwaki exhibition asinga mari lena gin gangtena exhibition asina maruina mairui singda hauzik miyamna mayoknariba si khanganduna aina kari tawu yai haiba wakalol adu phone number panamda pangthokpani haike awareness among the public on health issues. The theme of this exhibition is health and family welfare, and we would like to promote health issues to the public, and this is what we are doing. Miyoi kya na ising sanariba farm da hu thadarambadagi mayokta ngasi mayang Imphal gi Phawakchau bazar da wakan mifam phamkhre Phawakchau thoksom lekai gi miyoi singna saru yadun sathaki bo wakan mifam aduda saru yakiba ts basantina thoksom zemani gi farm da hu thadarambugi wahau da disable oraba Ranjita maki masimanau singna ot naibiri haina disable luf amagi lusingba jasovanta ko miyoi amana zemani gi nupi amadi miyoi kya da siro maral singa si yumpam yawdabani haina phongdokhe mahakna si ba maranse akoi yani de mahakna akoi bu nupi oiba akoi da phuri phiron segai ba da natana phubi namba je mahak khwai dagi phattaba matu pan ba sa oina pokada bani mahak disable oraga minusi khangdaba
सा होइना पोकदब महागने अदुबु महाग याम फत्तबने हाइना अखोगी लेकाई नुपीजिंजिना मोंद थंजरी साउथ दिल्ली दा मियोय मंगाना फुबदा लेखिदबा सेनापति डिस्ट्रिक्ट के मनुंग सेनबा कारोंग खोलदगे सालोनी पावैगी असिबा हक्सांग ngasi इम्फाल दा पुरखरे जुलाई तांग अमदा कैसामथोंग एलांगबम लेकाइदा सारेम निंगोल एलांगबम ओंबी सुसिला अमदि माके था 13 खक्त ngairibi masanupibu मिसी चादना हाथोक पिख्रबा मतुंगदा थौदोदुगी मतांगदा ngasi फाव सरकार की माइकैदगी लंगला लंगजल अमत पुथोपा ngamdabbu मिसी असिगी मतांगदा सेमख्रबा जेएससी ना पेन फोंदरोले थौदोदुगी मतांगदा चेनरिबु मियोय सिंह सरकारना नाकोइनेना सगोलबरा हाइना जेएससी ना हंगलोले मियाद असिगा मरी लेनेना पुलिस ना फाजिनु थमलिबा मियोय सिंह मियाद असिगी मतांगदा लंगला लंगजल पुथोपा ngamdringैदा थादोकेबा यारोय करिगुंबा थादोकेबा तारबदी जेएससी ना संगसिलकपा खोंजंग सिंगी अपपतिगी दायित्व सरकार असिना पुगदबनि हाइना जेएससी की convener T Manitona Thadok Patsaramana Kangalali. Consolations on Development in Justice in Manipur Highway topic that Numinini Satagaba photo exhibition Ama Nupilan Complex the Hudokre Center for Resource and Advocacy Manipur All Manipur Loktak Lax Areas Preservement Union Mapitel Dam Affected Villagers Organization Committee on the Protection of Natural Resources in Manipur Amadi Citizen Concerns for Dams and Development and Sinduna Pangtokiba photo exhibition Hodopugi Torumda Environmentalist Dr. R.K. Ranjan Social Scientist Dhanabir Laishram Loktaki Nganmi Singi Union ki Secretary Oinam Rajena Marubimi Singwena Sarwaki Oinam Rajena Manipur Sarkana Sawa Tarangi Pakaliba Tabak Singasina Manipur ki Mahuk Sadiki Laba Akoibi Pibamda Nomonomagi Akabe Pirakli Akoibugi Pibamda Mangsil lakadaba sakot tharangi tabakya pakhalak liba asi matam sana thingo naba honaba tangai fadre haike loisilakpada marube pau amukana bizre governor nangarang rims jangsin bada gaini water phamung phangdaba anaba mata lerum khide ngasina phamung phangdabadagi angang unagadaba mamakya laimai da thaduna hipna hori hauzikide ISTV na pizza pau matang slojre me tabiru singbo roiboina khronjare